Mayam Bukrumzari Adam name Bribas Impact News ni I Joyshree Usham na Impact News ki Manung Huna da Taram Nokchari. Ngasi ayu angan mada around 5 AM. Nahan KANGPOKPI gi huziki yamna adugma ambush Scotland amasung Kodzim hariba ani gi marakta illegally constructed Tiger German Road hainazu yamna controversy leiba kuki khulai paiba singna maina same ke lambi ni haiba adugi lambi du reida thokpa thodokta hojik thadaugi church leader ahum laikhidaba thodoktugi matungda hojik naga phurup ki mioi sing kuki khulai paiba sing maina fazin ki aduga adu anakalamromda kuki phurup ki mioi sing ju khara detain tobagi pausu dum lei ngasi ayuk se angan ba pung manga taba dwaida fazin khiba mioi sing naga civilian sing tarani thoidi thadorakhi masi manung da angang macha chahi ani khatang ngari ba angang macha nupa masu yawi akhoi gi paumi sing na moibu makhanda satuna main press meet lo matamda thadorakhi ba nupi sing imai ben sing moigi yamna pakhatpa traumatized oiba dukumba saktam du gi paumi sing na thingna rai aduga moida wari sana matamda akhoi paumi sing moigi tu bhawo chungi hai moida kamaina phagi bano jangda mit punjalaga khut punjalaga maina jungle da thami hai angang mas adusu yauna angang dusu masa nuai taba matam moiba aduga moida maina pusalaga mamit so kai muda bida nungdang da main chinga ga chatpa dagi turen mapa daga main lala chatpa adugi nungai taba incident do akoi paumi sing da zu share tor e aduga khoi na ngasi pau du kharadi thamjakre adu akoi na pau da fongi basidi just tip of the iceberg ne haizaba tare haibadi makhoi na phongdok bangam daba manung da ki ba mayam ma kari guma moina loimang haidok pa taragadi hojik thiba phangdriba 6 naga 6 civilian moida kari nungsa moida kari kadage habdu ki badagi phongdok pangamdana laihobagi mami tari habaje akhoi paumina mai first hand ground ria kano mine experience report akhoi phange aduga hojik hariba mioi taru asi ngasi gi evening UNC na deadline thakiba pung taruk fawbagi manungda thadorakadabani hane FNCC gi site gi amna admaina akanba stern warning pirakli nakalamuramda kuki gi mioi sing fagat ki basing hojik moi CSO kuki CSO duga naga CSO ani je yanaraga tara mari thadok paina mayana bani naga gi di tara nithoi thadorakle taruk mari thiba phangdri aduga kuki gi site gi tara mari thadokrabani release tawkrabani aduga masigi mathakta ngarang kuki purup ki nupi ani su amadi drug chabani su hai adu moi su thadokrabani apun bada tara tarukti thadokrabani adu bu hojik moi gi su mi khara adum detain tawdan lei habegi pause lei aduna deadline je pung taruk ore after pung taruk kari tholok pa yabage kari action lor pa yabage haibasi lengak na yam kupna monitor tawbagi tangai fadable haibada haiman bathok loi ngasigi akhoi gi topic na hostage crisis after KANGPOKPI ambush aduga akhoi gi panel members na ahan bada haki right makta election biriba oza professor KSH Kennedy general secretary MPCC oza butaram nokchari mayai tham election biriba oza Khuraijam Athouba working president IPSA oza butaram nokchari and on my extreme right election biriba oza Ashang Kashar social activist oza basu taram nokchari ngasi gi discussion hok dokcha baje aham bada hak oza Ashang Kashar lakche ge oza hojik 6 pm ge deadline se hojik UNC na pung taruk bhaw da thador ka dabani haina main akan ba warning pi gramne do hojik mi taruk ti thiba phangdan lei mogi manungda ani madi faster ni aduga kuki gi site gi ju moi gi ju mi ju loimak thador ta bana maram oiraga moi ju thadok piro haina kuki zo village volunteer Sadar Hills ki site gi ju naga civil society organization UNC NPO SDA da main appeal lakli moina haibazi moi gi appeals raise da hojik na Sangkai village da March ki 22 da tangkhul mayam kano hostes samam thadok pagumna akhoi gi zukhar thadok piu humanitarian ground thadok piu Christian brotherhood forgiveness adugum gi appeal yaraga moi gi site gi zu lakli adubu animak ki site mi je dum leinari bani na yamna tense of a situation after 6 pm kari action lakhot kadage habagi monitor tawbo tangai fadable ozai mot ka thambia Joyshree huji UNC na ultimatum thamba ato topana that time piriba warning piriba haibasidi moi tawpham thokpa tawdaba yadaba mayam adu tawbani aduna adu oibani adugi thamnariba hainariba ultimatum sida hoi aningbadu thumdaradi success tu oidaba taradi madugi aigi wakhanda aphabadi thoragadabadi mande lakchaningba wafamdi
ख्वाइदगी ngakpase akoina point amani akoi mayam phap tamina sebo nahan hostess thamkhre haire 24 hour manungda Manipur da state ki security forces mayam lairi state forces natabada mapangi center gi mayam paramilitary forces center security forces 60-70,000 hena deploy tawraga lairaga hostess the thamkiba mi singado madu operation changba ngamdaba rescue tawba ngamdaba single shot amu phau laitaba aduga madugi kidnapper singdu da phaba ngamde haibse sidi karamba lepakta karamba state lege haibado akhodi haifam khangdare ngasi rescue tawbusu ngasai leader sing mayam wari sanaraga momada thadopane hoi hostess to di release tawkhre haire dubu phari ba mi to di karigi tamakta action lokhote arrest tawde haibagi question achawba ma lari aba ado hojik pha ki ba mi se hostess the lady ba mi se thadok ta ba tarade madu di ngasai aphabadi gadai di thokani aduna madu thuna release tawbuduna chungani haibase ai thamjage akhoina ngak chabadi Joyshree nahan gi kainoda si thokre ambush tawkhre haiba sida ambush tawkhre haiba sida kanana kapuno kanana ambush tawbno haiba du khangdringeda karamba moongda karamaina mi civilian singda kidnap tawbno haibneda hostess thomno haibna sisu angak pa mane ko ambush tu kanana tawbno haiba du hana phajana marik chungna makhong sengna laira kanda madu tawthorakpa changchalakpa amaduna amane heba moina tawribase yamna mangningai tawba hoji laikhidaba ambush tawbase kuki ki area dani aduga moigi history mayam lairi ko aduga sondadi naga sibu blame du taningai ki tamakta double game sanaba kanda sonda kapkhre ambush tawkhre sonda naga nani haiba potu tahaningai ki tamakta naga singda hostess to thamba male heba adu double game male aduga evening da chirugi ahanama Jongjang tek da kapthopi khre mai nupi ne mai driver ne shokre adugi pot chanarakpa se masidi yamna mong ta deba adu hojik ambush tawbudu kana khoino haibado identify tawrabra haibanida tawdriaba adu tawdringe da karamaina asonda naga karisu khangdaba civil imai benching pastor singdubu karamaina phabano sonda pastor sing da ambush tawe highway ki tamakna wa laweba sonda hoji pha ki bada pastor yauri eba yes adu di moi ki lauriba hairiba do balance to cha dem aina lak chaning badi tang kya da no tem ka somda ambush tawraga civil ex serviceman ma yauna laikhida kanda aikhoina civilian da moi ki civil da kadai da disturb tawke ko adu khutak tu da aikoi jo naga su haiba tare ne kadai da no kuki hostess thamba yaeba thamde haba maramdi madugi procedure amma lairi ba kanana kapuno kanana khoina kapuno haibse amma chumthok ni thithok ki gani haba aduga nomai paiba sing tawna baduna pot amma ne haba adu ada hojiki hairi ba kuki ki area ani sita ambush tawkhre haiba gi tamakta ada nomai paiba singduna mi lambi da chappa civilian singdo nupi angang yauna pharaga pugre haibasidi tabada yamna taba yade aduga hek ahingduda kaisu khangdaba ahalama chirugi ahanama da kablaga hakhiba haibase asidi kadongoi da su justice oiroi aduna hojik UNC na ultimatum piba atotopana piriba aduga hairibadudi thado release to haibani adudi tawba tabani tawda karingma adu tawda batarade aidi madu positive oigada potu mande aina lakchaning badi that ngasi 15 ni 13 da thokpani natra 13 da thokpani ngarang 14 ngasi 15 oire hairiba ambush tawba ase imphal dagi kilometer chama lapanate only some 25-30 ki ko around asigi oibani aba aduga masagi adu ama aduga hek madu ambush tawkhre haiba kanda within 1 hour to the hairiba Leilon Wi-Fi village ki konsaku ki kaino sida kidnap tawkhre haba arrest tawkhre civilian singda adu daylight ni ko nunthin da ne amang ba da na te haba
madu mai na tauraga adugi manakta lemokong kilometer ahumari da sibai achauba kem leiribani CRPF konsakhu gi marakta thamlibani adu atotopa khra nearest police station leiribani go asumaina ambush topa gisu adami phaba gisu within 2 hours ta 1 hours ta capture tawba yaba madu kanba yaba potubu karimata ngasai mi asiba ambush tawba mafam da de security sing laraga purapati ngamlaga madugi terrorist ki thong da chathariba kabliba mi singdudi state government amal leina government amal leina karimata operation chathadadana single shot chu tawdadana government amal phawda phadadana hoji phaw leiba haise basidi akhoi lepak se hingba yararoi hai hoji makchu ki lemokong gi adudai da yam kana protest orga le oza asigi mi detain tawbusi masi both side ni aduga thadok pasi masing je hen by hen da basidi amal leire adu kharadi thador le adu hoji leihoriba lemhoriba mi taruk naga gi taruk mangi baje moije karam phibam leibra ha baje kitang jingnaba phawbagi mong ju lei adu hoji animak ki side gi thadorok taba taragadi or habadi civilian ni na animal ke side is mana phajin baje even cookie proof ki miyoi sing ju phajin badi leibni na moiju loimak dite moiju thadorok pagi phibam di kamaina tawba ado ne ado aphaba soi oiroi thadok tere thadonaradi thadonabaduna hena aphaba oigani tawda bo naga na hana phaba nate moida phagre haibagi tawbagi kona naga sing cookie sing dodi kona phaba wane ado release to haiduna adu ngasai khara mi masing se 14 sidi release tare haba ko 14 se release to na re haba moi gi 14 ko gi 14 haina masing da nagagi di 12 nagagi 12 na 14 ne tonga ani so atopani senapati yauna adu gi sinabane masing da tawbane cookie gi di 14 adu ngarang ani ama 16 adu hoje cookie gi moi na masing hena lei hoje ti naga gi taruk thak ta ne wat pase naga gi taru thadok tari moi di taramari leiri taramari yauri yabo moi se hoje aduna asagi adu ani du yauna moi su taramari akhoi su taramari du thadok bane yabo konsa khungki du pi sing angan tarani thoi ngarang sapramena da phag ani du pulaga taramari ni yabo moi gi su taramari du di phadok thidok phag re yabo hoje moi gi su leiri yabo adu aina haijaning bedi hoje naga gi mi taruk tu kainoma yauna kaino leiri ba taruk sida phare adu thadokpio aduga natraga phone damda wari sage haibu kanda wari du sahandare aba adu hingibra aduna hojiki madu yamna suspicion da yamna dofu mong da leire aduga ngarang se mi tarani thoise tarama thoise rescue tawningai honabada mi taram ni panse phagre haibu kanda moiga line phone ba matamda kana rescue to honaba kanda kidnapper singi leader amana hairi base akhoi mi tarama thoi khaktani haina khume ba first go adugi kaino se chatle ba adu erdi atopa sing du de kadai chakre haibne ba phabadi moina pulap phabane ba pharaga kona de akhoi di mi tarama thoi khakta phabane haina haya ba adu erdi adu de gi china ba se haure ba adu ngasai tarani thoi do go oirami adu hojik taruk si wali ba go aduna hojik phare moi adu oiradi telephone damda wari sage haiba kanda wari si sabaya sahandare ba ponchu chatte kadai le khopno aduna yamna china bai se ngarandegi akhoi mi tarani pandu ngasai gi pulap pharaga hojikti kadai da lebrai khangda ba haise masida yamna china ba pot joyshree amakhak leyaba aduna hojik aina haibiduni moina thadoktere karingba mi se manglame tare adudi afabadi oiraro heba adubo maduna wari amane aina lakchaning badi ngasaina haiba poto karigi tamakta numi ahum suraba phawada government na security singna even culprit ama phawba ngamdabno terrorist to kidnapper sing to ama ani phawba kanda wadu loina thokani tawgadaba mendi maduda neba madugumba government na action lokhapa kanda masi matuma no da thokloida ba pot ne heba hojeki ambush toba kisu karimata action leite 파버 분도수 토라이테 손도 키네 토키바 파버수 라이테 아도르디 레박시부 government 레리 브로 하이브니다 아도디 어저께 아코이나 나이나닝아수 라이테 하이행 잔데다 아마 토크니 한지아다 아마 토크니 고
Kusira sida lebra aduga security forces mayam sina kari tawraga lebra haibse akhoi di ngakhreba aduga sida government na asi ba anaba pura putuda maduda hangba chatana madu show tawraga akhoi maduna nuaiba oigadroba adudi secondary ne hingbedu adu adu hospital leribdudi hojiki safety oirabani amoromda adu sodi mi pharaga hostess da thamba hojik kadai da thamraiba thibo humba phangda leriba singchini am important masida karigi no bane da state government am chalairaga du piglaba Manipur state government lepaga sida madu action lotion but numi ahum surubo phawda hoje action lokhat pangamda ba aduga kidnapper singdo ama phawna madugi book tawbo ngamda ba single shot am tawda ba haisidi mina di ambush tawra halle state akhoi government na di single shot tawda ba haisidi yararo ba. Okay, thank you Oza. Oza thobu lakchage Oza Manipur ji am pick bam pham ni am chaw sin nate aduga smaina phadok phajin tawba kidnap tawba si incident ji nong nong wei sum hegalakli akhoi jibu lengak leitraba jala any incident thok matamda mi civilian sing je nupi angang sin num pharaga thamaga thadokpa akhoi Manipur je kari phibam da leiraba jano Oza yamna trust su leinadre nong nong wei incident sum hegalakli Oza sangna habibagumna numit ahum surba bhawa kari gi damakta hojiki kidnapper sing phaba ngamdribano ambush ki matang da su kari gi damakta action lokhatribano Oza please sigi matang se aina khwaidagi ngakpase khoigi state ki site gi chap chaba moina official oiba status report ama miam da thamdabase adum media na hangaga hang haktugi dum yana ba pakhum da khummaga dum lotion bai batare masi political leader na khumbado koi taning dre seng harade political leader na khumbasidi taning dre media sing na chu ai political leader da wa hangbai thabak sidi ai tawdaba su pharen khale adui mohta media sing na responsible oigadaba administrative and executive officer sing se DGP da adegi di nangi koi gi unified command gi chairman security advisor da adegi di nangi koi gi laiba central security forces sing gi mon da ko siguma mi sing sida concerned district commissioner da moi da hanggadam ni wa hang se bem de kana da legally accountable oidu se moi ne not political leaders. Political leader accountability laite. Political leaders ikam kan accountability lakya kanda miyam na moigi tawriba way of governance to adu yan kan hang election da masi matik cha de koi mana ta vote thada je haibagi accountability do adu khatne la ka doise adu somna kan di hagi technical oiba legal oiba aspect to the high bureaucrat officers sing the police officers sing se moi di fix to there right police ki side ki report la padi thoki be incident gi pung kya gi matung da moin have unknown unidentified miscreant or unidentified gunman thon si har adum loisang grave adune unidentified chu hayo but what are the steps taken up follow up rescue operation kamain tawri kana coordinate tawri adegi dinna sidai for example se ekoi gi Kukina mi phazale lelon ba fede mi phazale ko mi phaba matam sida madugi chap chap thau paikhatra bani na mi singdugi mai magi relatives and near and dear ones my community gi labor responsible labor leader singdudi moi the accountability the moi gi praja miyamna fix to bani na stay na to biraktam ni moi na oina rescue operation community leaders CSO sing na oina community gi capacity the moi oina rescue tawjaba moi oina thabak to tawre state ki administration na fail oiram ni na aduna guarantee to sungam dram ni na madu tawsan graba matung sida communication se kamai establish to kidnapper sing duga jiki lariba kidnap to graba hostages mayam dugi relatives ki behalf ta communicate koi represent oriba naga gi leader singa jiki kidnapper sing jiga communication kamai establish to gap mi thadore je kamai media da haide thadore ra phone na mari sari ra kai unara ngangnara kamai thadon na rei no adugi communication dugi medium du da state na thabodon pakhat padum yadro haidi kidnap tore hai mi do ching cha mang ga aduga mari karam samna da paw phaw da na kaim khang da na te medium amadi lei ba dai there is always a medium there is a network loin khangini adui podu da state na security na kaim tong da ba hai ba this is a kind of ekoi gi unofficial consent ama phone or is a phone track to yari ba unofficial consent ama masi khara dum thon janu kha tawjasu mo machine kha tawjasu no haidana thawaina masi design am tawraga sigi situation si thawaina develop to holakra haibagi aki bise khodi am leire hojik de ana hojik leiri ba phibam sida aikoi gi
state of affairs is completely deranged. This is completely a derange of state of affairs. Mamdi state ki magi authorities ai chunai leitabaga pangkhak oire swai da chumna khaki chamchamba civil administration macha macha lambi da gari che chang check tauba adagi bazar manung da parking check tauba adagi di magi VIP movement sing escort tauba ko adagi di check post khara da lepaga adeda duty taba sinatana atoba thabak se kaim tawdabaga ma pangkhak oire aduga chingi jaga da di completely ai state ki authority se lehendrabra na ai chingne chingi jaga se kaim to tawba ngamdrabra kram tawre ano jik state ki hill area gi magi security ki pot se mase kamain tawino habasi mase koi amdang thidok ma changi aduga hoji hoji lai ba ching da di ayamba state police ka grasi ma pangan loina sido sonda laga almost defang tawroga thambagi mong da leiramni na Central Forces may ama operate toroga lady basa masi kanagi directives makada kanagi command makada operate torino habasi masi koi media chino chido kong change masi exposed to matam were how the Manipur gi huji lady current situations the state of affairs in terms of law and order and security situations in the hills masi kanagi command kanagi order kanagi decision makada kamaina masi function torige karamba provision da tawrige 355 na tawrira natragana state ki magi autonomy law and order du gi magi state subject to the state ki home minister ga home department na tawrira kana na tawrige habase masi huji akoi di chamam na re obviously is law and order di state ki makhutta legi damni unified command gi chairmanship so koi chief minister na mana dum pai ri hari anoba lengak semani na anoba then accountability di state government adum unified command gi akoi chief minister na pai habase di akoi di thajade mam di kaino da unified command gi chairman wai taraga di there should be an order karamba order no hai kanda mamang da unified command ki chairman lawthoga security advisor da pi ki matam da thoki order se adugi order du supersede to order dum thoka dawne adu thokte adugi same order du da kari haina ige ha matam da chief minister na chair loroga matam gi unified command gi meeting ama chair to budi yani ha se matam du gi command gi chairman lawthok matam se order du dum yaujabane chief minister singrabni na automatically with the new government anoba adum magi leizaba power du adum laphum thoktabra no order ma lega domni supersede tawada hanagi order se supersede tawraga order am thoka dawna unified command gi chairman si security advisor na oirambadu manipur gi chief minister na oirani hana oire hana thoka dawna adu jibo hoi udamni na aduga hojik lei post da khogi chief minister na command tarumba yabagi mami bu tabra ching do jik lei ba law and order gi situation se yam kana khoi attention pibe mami su ta de adu tawnari ba mayam side sida asok ana da just magi empathy utpa adai madugi khoi gi kai hai tare madugi recovery damage control damage recover to bugi awana sing da mating pang bugi adom da oina chakra kan da causes to control tawnana ba contain tawnana ba ching da law and order si control tawnana ba adugubagi chap chaba thabak paikhat pai mami di tade aduna masi political level da nataba administrative level da accountability fix to matam yore na idi mai thamjage thank you oza mathang wang se hak oza kendi lakchage MPCC ge general secretary oza ngarang bag MPCC ge site ge zu MPC president okrami bobina dum manipur da lei ba total collapse of law and order ze masi BJP na luching ba state and central government anis da moin accountability logada bani pura failure ha bagi nungnang ba main fudo pai paw lai ado hojik lai ba films raise as oppositions minor kholaudi pukhat piri but lengak ta mang da power lai to hoje chairmanship ki unified command gi su chamam na bam lai na kari di dum kholau laur ga dum loisin gadori bra swise da atopa kari action di kamaina kari lokhat pham thokpa seng badi akhoi yogi sarkar am lai we are just in the opposition ni akhoi na tori sidi yamna vigilant oba opposition sama oi bagi akhoi gi role duni because in akhoi gi democracy da di yamna vigilant lai oi ba opposition gi taka oi mam loin khangnam ni ana hogi sta hogi thoiba problems da di akhoi gi opposition gi de khoi haiba lauba because we are not in the power hogi lai ba sarkar si akhoi na loi haina gare ojani na haibiri duni moi gi responsibility do masa khangdaba hari akhoi na ma power pari power comes with responsibility ne sigi posem pura kauraga akhoi sometimes ngasai haina riba magi numbers 14 tharokba adagi 6 le adugi number duna akhoi loi khange but ngasai
Joyshree Pambiri yamna traumatized over lives amada akoi se not only in hogiki hariba area se kidnap togi bagi or hostage hogi bai natabda Manipur ki mokham dabu kari nungai ba lei dikeri forget about this akoi Kangpokpi district ki or sigi wari shi nonegi wari natabida in a new and corner of Manipur na nungai ba santi je kai lei dikeba ana sidani akoi na si politics ki or political ki band ta kenogi mileage long na bai wanate praja akoi ki damakta ai gi life ai liberty ai property nga kane the first and foremost job of the government is to give a secure life to another ne and peaceful life adu da koi development lak tene akoi na as a opposition gi party when akoi na matam we ba koi stanga akoi gi honorable akoi gi president asu thambiri dune because you see hojik lay films the Manipur kana gi sarkar no BJP gi ni center the BJP gi ni sai to ge ha di in a go loin lo jimbe ngai happy ro ja happy ni akhoi na ngasi phagre mi thadok na buduna mo kana na phari no je hoi pho khoi ni thi phang ji je this shows the weakness of this government dei tam ga sap manaram ne ba aina toning to ba moi kam kana le kani hoi yeng suk yam na sida khoi gi mi phana bagi hayeng si after 6 pm ngasi kai or ke khangri ni what about the life of those still missing shi posi moi udabida hojikta nupi sing the celebration lising tara pi bagi se asida oina moi ground da thawak tau leire BJP tawise sigi mayam si uro akoi di sometimes kari wa hai do no sida moi kai khangda bagi is a height of kari ani shamelessness ne khamra kai khangda bi limit yor ne ba moina sigi hoi leire film sida akoi loina khang hostess amagi problem se akoi Geneva Convention the India is a party to it akoi kari to we hostess is considered as a war crime any conflict akoi civilian phaba yadi si loina akoi India's party world forum gi akoi 2005 to togi we are signatory to that akoi kari hari hostage sigi pot mayam se akoi mayam ma laga international level akoi UN na pukhar gi thaktel yorok to ba akoi praja sing sina instead of our government doing the job akoi cs gi we ja thobo ja ka akoi no in law ga dori ba but what is the role of the government dum haire haibazu dum tabi de society gi zum am hairazu situation je puthok ko taraga zu akoi loi puthi adu ne moi nga sa gi adu de ne akoi na haije si they are complicit to this crisis she tawra nungai ba moi da the party in power moi ji yori ra central government akoi army da hairo akoi da kari force kari wali ge ne main power kari wali ge ba siknang na pang sai Govind Das akoi gi honorable home minister kari hai khun guring makta security force thambari ngamui what is this security force thambangam da balengak tare adudi akoi na hingi bi jom lai bak tara akoi na hingi chu anytime jong gi boki sinjak oina akoi se one day ngasi ne Kangpokpi thoe who knows hayeng ke do we akoi shero shuru hana ikoi na kamjong lom de su thoki mayam thoe na akoi singi hana tamgi lorame si since 3rd May dagi ngasi lai irang sida marak the government pairam balere anobulai hoyi habiriba unified command gi keno du kai leri gi chairman se just mari mamingi chairman gi beside to honbe waneba he has no power ado tadi ama hairo gana khoi di tha ani da suri ahum da suri shibu ya mayam da piba ya ba reasonable oba comment la akoi na yam na haijene as a party in opposition akoi gi role di akoi tom thopa akoi MPCC side gi tawni aduga haibiri ba mayam sida akoi na pamjai di akoi leiri film sida government should act first maram di hojiki leiri film sida akoi na phajana act ta hobda taraba Manipur will be in doldrums akoi kaim akoi gi asa akoi economically hoi yema we are kari maning halaga chali sahi kya akoi sigi economy se kam kana akoi for ngam deno ngasi na harol singi phangdriba thaw phangdriba unemployment program raksida kari su na ta ba koi kari ani ekta mayam the free gifts previous kara lak thoga only election vote kara lore akoi na president habi BJP gi moi thing ji moi kaim khande praja se tap tame wahal ani hayeng war kan se at a level fast pura war kan se mateng khara pira ga ne praja gi keno do moi empathy ulab ka hoba praja por leba then after 5 years amuk lak sigi moi gi keno do no vicious circle sira lai greba they are not for the people moi di polarized or kone hui tor ise me ubiu kuki mai dei now naga kuki sigi BJP gi magi masai oen or moi gi keno lai jaba moi gi da every society da whether you see in Gujarat thoiba whether you see in Bengal in every part of in UP polarized to mi se na ko hui kuki naga mai dei simai polarized to holaga moi ji moi da nungai jo they said this
mi wara nungai bu kangbu se mo se admai oy bana khoi di khalle man oza hojiki tronglao bigi incident su kuidri adagi litan ambush tm ka som gidam ka incident thokpa kamjong gi border area gi si issue leiba adagi amka sigi ambush ama zawjang te ki ama adagi hojik civilian hostage previous show bari Manipur leida si phazna laksan mangam draba lengak ne haibada haiman mathok loi haibasi hojiki MPCC ki site gi ni hoji akoi praja mayam civilian mayam villager mayam CSO leader mayam opposition ki site gi mayam je kholau je laun leire kai gi damak lengak tumin leir no action lokotri bno hai sregi hen ba praja gi mai kai de gi di akoi media gi site gi di awat pa mayam je dum phongdok tuna leiri sregi hen ba ji kari di tawphum thoi haina khanbi ba gyauza opposition ja main strong oi basu da ka ta pra kholau je na mayam je howikti akoi praja gi mandate amani we have to respect the mandate given in 2022 adugi mandate tugi matuna moina assembly dissolve tawtre you see how president rule was imposed how it was lifted akoi loi urena mogi political mileage kra launa honam da koi praja se akoi je kaino ina sin we pounds khumbi yo sin ra akoi je moina toning tang tawra tawse it's high time we should demand a new government hadi sigi positive dissolve marni moi masana resign tawra done matamni maram ai CM oi home minister oi MLA oi harga lai do matam na tre power da moi they should act first moina hana masana khangja du khangda tari kari upale on the other side akoina to waya ba se oi leiri ba CSO leiri mayam esa group mayam leiri ba mayam se sina koi kaino to putam ne UN gum da akoi chai tagi because ngasai panjagi world summit 2005 ki sida we are party to it ko sida akoi gi right to protection haida R2P adam le ko sigi matungina any country amna because this is becoming a global issue Manipuri conflict se si global issue mo rapunin akoi na adugi jaga tu da UN da akoi sigi post akoi program tam da adu kitang atoba countries in or UN gi chai tagi immediate measure na dikari di local laga hojiki ma hojiki lenga gi side gi measure udre hamni immediate hojiki civilian hostage leiri ni thibu pang da leiri bani na masi atopa kan to immediate measure dikari lokum to immediate measure si de adi atopa kanu na sarkar na lodana akoi gi civil society organization hoi lori na khra moi wari chana khona to bo mayam tawre ba but the honest lies on the government dunia khoi hajaina aina akoi gi CSO na chatlaga khoi na to bo ya to mayam le because ngasai gi mi phare numen humni sure thame not a single bullet was fired on adi akoi identify to bungam di who are the adopters identify to bungam di pose identify to na moi na kari to roge ba ngasai haijini akoi na ekta sira pajal loi ngak ngamu every film de lekhle ba they becoming more day by day they becoming more irresponsible sigi government aduna akoi praja sing si hobadura khoi ngai doisi immediate sida khoi to doisi akoi de yaro government praja de ki to doino because we have given our mandate to them they are the one who have to act first now when adu act to ta di praja se sigi akoi ngai gi mayam na haina ba halam haina ba yo khok la nai du la ga moi tan thok ta ne otherwise the akoi anoba lenga ama praja ga ba mi khalam maram di this is akoi gi keno gi part am yaw je point once recall to we na tra akoi na yadra we sigi PMC totally law and order se state ki subject ne ko sigi state subject shi ora ko na ngam draba whereas magi mentor mogi do Delhi da su pai ba shi anishna aduna ko na there complicit on this conflict ne moi da nungai ba ma phau bra moi da kana ba kari phanguno adudi is up to them moi na sa to sino aduga praja ko na phau se praja bilhandra ga moi na nungai ba ngam ba sigi mu sing sidi is high time they should go they should be out of the throne